ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯑꯩꯈꯣꯏꯅ ꯁꯦꯝꯖꯒꯗꯕꯅꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯇꯥꯏ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯨꯡꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔ ꯌꯨꯅꯤꯌꯟꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯂꯨꯡꯐꯝꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ WMC ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯎꯔꯤꯈꯤꯡꯕꯝ ꯀꯨꯟꯖꯣꯅ ꯍꯥꯏꯈꯤꯕꯗ ꯃꯩꯇꯩ ꯑꯁꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 342(1) ꯍꯥꯏꯕꯗꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯌꯥꯎꯍꯟꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯩꯇꯩ ꯃꯨꯠꯄꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯒꯅꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯁꯤꯡꯃꯤ ꯇꯝꯃꯤ ꯄꯨꯟꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯤꯕ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯆꯥꯗ 3.5 ꯈꯛꯇꯅꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯄꯤꯛꯈ꯭ꯔꯕ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤ ꯀꯟꯗꯨꯅ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯇꯒꯤ ꯃꯤꯇꯣꯞꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯝ ꯑꯁꯤꯗ ꯈꯨꯟꯗꯥꯁꯤꯟꯈꯤꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯍꯥꯡꯕ ꯃꯐꯝ ꯂꯩꯔꯛꯂꯣꯏ ꯃꯁꯤꯗꯒꯤ ꯊꯤꯡꯍꯧꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯃꯩꯇꯩꯅ STꯗ ꯆꯟꯕꯅꯤ ꯖꯤꯔꯤꯕꯥꯝꯗ ꯏꯁꯤꯡ ꯏꯆꯥꯎꯒꯨꯝꯅ ꯃꯤꯇꯣꯞ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯄ꯭ꯔꯙꯥꯟ परिषद मेंबर अमदी MLA फाउबा मिटोना पाइख्रे इम्फाल वैलीदसु इम्फाल के अवांग थंगबा सरुक्ता मिटोफ कारबारवाला कयाना लंपाक कंसिनबा उरे खंगहौदना मणिपुर की खुंगंग लोइजिंग लोया सिनबा थुंगना तेलबा मतमदा मिटोमना कंसिनख्रगनी मणिपुरदा मैतै मुतपगी पांखक्ता लाक्लबनी NRC border fencing na मणिपुर की सक्तमदी कायहंदना थंबा ngamkhiba yai adubu masigi manungda leiriba मैतै फुरुपकी फिबमदी फगतहनबा ngamloi leiwak ngaklonda थौदांग लौबसु ngamloi असौबा ललोन इटिक तौफम इम्फाल अमसुंग मोरेना सिंगबदा मैतैना मंगान लैना सरुक याबा ngamloi masigi amata ngairaba lambidi मैतैने STदा चलहौबनी हाइखि मणिपुर की फिल्म से मणिपुर की चिंगी तमी लोनमंग पुन लेमिनबा यारिबा अखोई तंबाकी लम से मसी सरावना मणिपुर अपुंगी 6.5% गुमदनी पिखब जगह से अखोई हान लेमिनरिबा मयाम तिन से मसिना दुम तुम कोइ लेबा यानबि दमुका अखोई प्रिजर्व तोरगा टेक काइना नाक सेनो थम पामी करिउंबा पिखब जगह सिदा मपालमदि सरंग मिटॉप सिंगा खंगौदना लसिंगिबा तारगदी सही मंगा तरादा अखोई अहाम लमसिन से लाइन फुंजिनखिबा याय अदुंगो मतमदुदा अखोई नंग कदब खुदोंखिबा दो मदुगी खलकांदा हाइबा लम मसे मसी हान लेमिनरिबा फुरुप सिंग से मसिगी ओइना नाक सेना थमनबगी अमत ngairaba lambidi अखोई मिटैना शेड्यूल ट्राइब संगने